Social media gi kuthangda Manipuri Sabbath School Lesson Study Hour asibu YouTube channel sida tabi yengbiriba nakhoi khwai pumnamakpu nakhoi gi host evangelist JP Thaime ehakna Yishu Christ gi mingda taram na okchari quarter ama chupna tha ahum chupna ekhoina Mark ki lyric asi tamduna lakre ngasi di Mark ki lyric asi ga aroiba chapter aduda ekhoi yaurakre ngase ekhoina Mark chapter 16 ase nainaraga Mark ki lyric ase tambaloi silagani quarter ama haibadi tha ahum chupna ishor gi wahi asibu tabi riba amadi aihak ki channel asibu nungsibi duna channel sida thagat chakiba video khudingbu nakhoi mayam na pukning hakchang yauna tabi yengbi khibagi damak ishor gi mingda nakhoi mayam bu thagat chaba phongdok chari ishor na nakhoi gi imungda nahak ki punsida borpi nabiba oishino third quarter 2024 gi aroiba Sabbath 13 Sabbath ki parani ekhoina ngasi nainagadaba ase parasi ki title na The Risen Lord hingat khraba Prabhu hingat khraba Ishor haibagi matangda ekhoi taminagani parasi ki memory text asi Mark 16 gi verse 6 adu oigani ekhoi amuktang yengminasi Mark 16 gi 6 but he said to them do not be alarmed you seek Jesus of Nazareth who was crucified He is risen. He is not here. See the place where they laid him. Matam aduda sargadut aduna nupi sing makhoi aduda hairami. Nakhoi kiganu. Nakhoi na thiriba Nazareth ki Jishu Christa. Cross the pangting laga hat kiba Jishu Christa ado mapam asida laitre. Mahak hingat kre. Yengo mahak pu phumbiba mapam asida ma laitre haina. Sargadut aduna nupi sing aduda hai kiba. Mark chapter 16 ki verse 6 ado ekoi gi memory text ni. Para ase ekoi mamutana naina dringaida ishor dage ekoi budi losing amuktang nijasi sargada leiba thoi helaba ingam ngamba ipa ishor thagat chari nahaki wahi naina naba nahaki wahi tana naba amukama tampi bibagi damakta ishor mioi bagi loiba naiba budi losing na ishor nahaki wahi ase loina ma ekoi khangba gyan taba ngamdaba kaya laigini nahaki sargagi thauza gi thong Budi losing thong ado hangdok piraga aikoina tamgadaba nainagadaba tagadaba sida henna mamutana khangba ngambagi budi losing adugumba bor adu pinabiu masi khanglaga nangbu henna nungsiba ngamningai masi khanglaga nangi tung inba punsida henna khumang chausinba ngambagi adugumba para adu oihanbiu haina Jishu gi mingde nijari amen Jishu Kristana ikaiba nanglaga awa anang kaya thengnaraga cross matakta pang tinglaga tamthiba misi sibi khiba haibase khallubada yamna pukning sokpa thodok ama oye Jishuna cross takta sibi khiba asi mahaki sebok sing disciples sing damakta yamna ningba kaiba ama oiki Jishuna cross takta sibaduda makoina Jishuda thamja khiba asa amadi makoi gi thazaba pumnamak adubu Jishuna cross matakta siba aduna manghan ki haina hai karamba asano makoina Jishuda thamki base karamba thazabano makoina Jishuda thamki base taseng namak Jishubu nungsiba taseng namak Jishubu ishorni haina lawsinba adu natte makoi gi thazaba makoi gi asa adudi adubu Jishuna Jihudi singi ningthau oiduna makoi bu Rom gi khutgi ningkha tamba piba amadi Jishu gi ningthau shasan makhada Jishu gi ningthau leibak aduda makhoi aphaba position phamnaiba ama oirakpagi asa adubuni madugi thazaba adubuni makoina hairiba madugi thazaba madugi asa kaya ado Jishuna cross matakta sikiba matam aduda makoigi asa pumnama adu pummang mangki makoigi asa makoigi thazaba ado achumba asa achumba thazaba adu oikhide isini nausing Sebok singi damakti Jishuna awa khang kiba hapta patient week ado yamna amamba hapta oiki yamna ningba kaiba hapta oiki amadi yamna akiba na thanba hapta oiki karigi kibra makoi gi oza makoi gi master Jishubu pharaga hat khrabanina makoi busu soidana Jews leaders singna Roman sipai singna pharaga dandi pirani halagani haina akiba adu sebok sing adu da laiki Maduna maram oiraga Jews singna makoi bu pharani haina kibagi makoi thong lon silaga yum manungda lotuna leiki haina John chapter 20 gi verse 19 da iduna leye ngasi gi parasida Jishuna asibabu ngamlaga hingat khiba adu
karamba numit ki karamba matamdano aduga nupi singna Jishugi mongphamda Sunday ayukta karigi lakhibano haibagi maramda aikoi nainagani aduga amuka Seventh Day Adventist Christian ama oina Sunday asibu aikoina thoidokna maru oina launa de Sunday asibu maru oina laudabagi maramdi karigino hairaga ngasi Christian ayambana Sunday asibu asengba numit sacred day of the Lord adugumna khanduna laikhiba asinani Sabbath sibu nathairamlaga Sunday sibu maru oina launa khibagi Seventh Day Adventist Christian singna Sunday sibu yamna thoidokna maru oina launa khidabani adubu ngasigi parasina Seventh Day Adventist singnasu Sunday asigi maru oibado aikoi uba phangani Sunday ase harau tayamba numit oihanba haibagi maru oibadusu aikoina uba phangani Sunday asi Jishuna asi babu ngamlaga hingat khiba numit ni haibaduna aikoi mayamda harau tayamba piba numit adu oihangadabani adum oinamakpu isin inausing masina Sabbath ki mahut sindokpadi yade haibasisu aikoina tamgani aduga parasigi aroibada Jishuna asibabu ngamlaga hingat krabagi tungda mahaki seboxing amadi lairiba Christian miyoi khudingda sinnabi kiba thaudang adu karino haibadusu aikoina nainagadori ngasigi para asi yamna makmaru oiba aphaba para ama oigadori masigi para tambasina ishorgi aphaba wapau ahingba wapau kanbiba wapau ase taibang sin thungna sandokpagi tangai phadaba adu lai haibasisu aikoi pumna makna khangminagadori para ase aikoi adum makha sathasi Sunday ge portion aduda rejoicing in the resurrection hingat kraba ishor adugi maramna aikoi harauba leigadabani haibage maramda aikoi yengsi masigi para asi Mark chapter 15 gi verse 42 dagi Mark 16 gi verse 6 adu phawbada masigi para asi leigini ichin inausing matam leitabagi maramna piriba Bible verse ase aikoi verse by verse aikoi yenglaga paba adudi ngamlaroi aduna nakoi gi Bible adu hangdolaga hairiba verse ase nakoina paragadi para asi amuka hena gyan tagani Gospel iba marimak haibadi Matthew, Mark, Luke amadi John makoi marimakna Jishuna si kiba numit ase thaurang langba preparation numit tani haibase takpi mase Matthew 27 ki 62 Mark 15 ki 42 Luke 23 ki 54 John 19 ki 14 31 42 mapam asida yengba kanda Gospel marimakna Jishuna si kiba numit ase thaurang langba numit preparation day adudani haibase taktuna lay aduga hojikti hairiba thaurang langba numit preparation day haibase karamba numit puno haina thiba matamda Bible commentators ayambana masise Thursday numit hek tabadagi Friday numit taba phau aduni haiba khangba ngamki haibadi thaurang langba numit preparation day haibase Friday numit irai numit adubuni haibani Jishuna irai nungthil gi pung ahum taba matamda siki mahangna sikrabagi tungda Joseph of Arimatheana Pilate ki mapamda Jishu gi hakchang adu numit tadringaida lairol channanaba nijaki aduna masida ekoina ubase Joseph of Arimatheana Jishu ba buried phum ki ba lairol chan ki ba se irai numit ki numit tadringaida Friday before sunset tani haibasisu ekoina khangba ngammi irai loiradi thangja Sabbath adu lakrani hojikti Sabbath numit tuda Jishu masamak mongphamda Sabbath ngaktuna laiki jin inausing masida aikoina tamjaba yabase Jishuna siraba phawba Sabbath asi ngakhi haibasini Jishuna mongphamda Sabbath ngakpa adu khak nattana mahaki seboxing amadi nupi singnasu Sabbath adu ngakhi haina Bible na hai aikoina Luke chapter 23 gi verse 56 adu yengsi asumna hai and they rested on the Sabbath according to the commandments Luke 23:56 Yathangi matung inna makoi loinamak Sabbath ngakhi karamba yathangbuno masida hairibase Moses gi yathangni haina mu haiki sira ikoi Sabbath ngakadabani haibagi yathang asi kadaida leibage masise 10 commandments gi yathang manungda leiba natra adu oiradi 10 commandments asi New Testament matamda chatnadre haiba yaribra isin inausing 10 commandments da leiba Sabbath ngau haibagi yathang adugi matung inna makoi adu Sabbath ngakhi haina Bible na iduna leye mi kharan hai Jishuna sikrabagi tungdadi Sabbath ase ngakhidre Sabbath ngakpagi mathau tadre haibasu ekoina taduna leye ngasi adubu ichin inausing Luke 23:56 hauze ekoina pakhibado Jishuna sikrabagi tungdane masise
Jishuna si krabagi tungda Jishuna su mongphamda sabat adu ngakki. Aduga amuk mahaki sebok singna su sabat ngakki haibase Bible gi wane aigi natraga 7-day Adventist singi wa natte haibase aikoina khangse sini nausing. Phare hojikti sabat adu loi khraba matamda haibadi Saturday thangja gi numit hek ta khraba matamda Saturday sunset oi khrabada Mary Magdalene ne Mary mother of James ne Salome ne makoina Jishu gi hakchangda taibinanaba thau spices thaurang tauki haina Mark chapter 16 gi verse 1 da iduna lei masidasu amuk munne yengse ekhoi. And when the Sabbath was past haibani Sabbath loi khraba matamda hai karamba matamda Sabbath numit ase loibra thangje numit ki numit hek ta khradi Sabbath adu loi khrabani adu oiradi makoina thau thaurang taukibado Sabbath nungdang da oikhibani Masidiga amuk ubase karira hairaga nupi singduna su Sabbath ase ngakhi haibasini sininausing. Sabbath numita thabak taukhide makoi. Thau ado Sabbath numita Sabbath nungthilda Sabbath ayukta su thaurang tauba yaba natra. Yaina adubu karigi taukhidabra makoi. Maramdi madu Sabbath oibagini. Sabbath ki wahandok ado layhan khibani makoina. Thau adu hojikti puraga Sunday ayu anganbada makoina Jishu gi haksangda thau taibiraga aroiba mathau mangam ado pangthokke haina makoi lakhi adubu ekhoina khange matamduda Jishu mongpham aduda leiram khidre hingat khre Jishu Krista Sunday asibu sacred day haibadi asengba numini ishor gi asengba numini haina chatnaba haukhibase 2nd century aduwaidagi haurakhi adubu ichin inausing New Testament da Jishuna ai hingat khibagi memorial oina ningsingba oina Sunday asi nga oko haida tambiba kari shu leitabani ko Jishuna asi babu ngamduna hingat khiba adugi memorial oina badi Sunday ngakpa adu natte adubu masidi baptism tauba iruppa aduna oibani ko haina Colossians chapter 2 gi verse 10 dagi 12 amadi Romans chapter 6 gi verse 4 da mayek sengna takpiduna laye Jisuna hingat kre haibagi palan ase nang aina baptize tauba numit aduda oibani ichininausing Irupa baptize tauba aduna Jisuna sibi khiba amadi hingat khiba adubu ningsinghanbani adugi maramna 7-day Adventist singna Good Friday observe taude Easter Sunday observe taude maramdi masise taugadabani haina Bible na kadaida su ibiba leite Jishu sibiba adu ningsingnanaba Lord's Supper tawko Jishu hingat kiba ningsingnanaba baptize tawko haibadi Bible da iduna laye adubu aikoina khangadaba amadi karino hairaga Sunday asina Sabbath ki mahut sinba adudi oihalloidabani adubu Sunday numit ase Christian aikoigi harau tayamba numit adukki matik maru oiba numit ama oinadi laugadabani haibasini maramdi karigi Maramdi numit asida Jishuna asibabu ngamlaga hingat piki isin inausing. Amadi Jishu bu thazaba khudingna sirabasu Jishu gumna amuk hingat kani haibagi asa adu pibi khibani numit asida. Adubu isin inausing amuk hanna haijage. Sunday sina Sabbath ke mahut sin kre haibadi Bible da takpiba karishu laite. Sabbath adudi adumak lengdana laye. Aduna Sabbath adu Sabbath oina adumak layhansi. Aduga Sunday asiga maru oibadu khanglaga Sunday ase Christian aikoigi harau tayamba yaipaba numit amani haina aikoi lausinjasi Monday gi portion da the stone was rolled away Jishu gi mongphamda thamliba nung adu inthokiba masise Mark chapter 16 gi verse 1 dagi 8 amasung 1 Corinthians gi chapter 15 gi verse 1 dagi 8 asida yengladi wari ase hena gyan ta bangamgani Gospel Mari Magda Jishuna siba bungamlaga hingat kibagi maramda takpi. Hingat bagi wari ase angle tongan na tamzarasu gospel mari magna manaba wapam mari asidi tattana adum sijinay. Hairiba manaba wapam mari adudi karino hairaga died, buried, risen, and sin. Sibi kiba, pumbi kiba, hingat han kiba, aduga mayamda sak uhanba, miyamna Jishubu ukiba. Hairiba hiram mari ase gospel mari makna tattana palli.
Mark ki lairikta Jishuna si kiba amadi mahakpo lairol chan kibagi wari se chapter 15 da lai aduga amuk chapter 16 da na Jishuna hingat kiba aduga hingat krabag gitungda Jishubu miyam na uba Jishuna miyam bu uhanba sige maram da ibi duna lai asi babu ngamlaga hingat kiba haiba se angakpa amadi oye adugi maram na Jishu sibadigi amuk hingat kre haiba sibu thazariba Christian sing ase angakpani haina mina haina basu adumak lay adubu tasengnamak Jishu sibabu ngamduna hingat ki haibagi lengdraba proof evidence sakhi sabo lay haibase kaurose Jishu hingat ki haibagi thazaba yaba hiram khara aikoi yengbinasi ahanbada Ishor ase creator ni lay semba mapuni haibase thazaradi aikoina Genesis chapter 1 amasung chapter 2 ase paba matamda Ishorna Karishu laitaba maphamda karigumba pot sembiki. God created something out of nothing. Machinna asi tho asi layu haibada hektamak adum thoki adum lairakhi. Adu oiradi adugumba sakti leiba punsi piba ngamba Ishorna Jishubu hingat hanba haibasi di karishu natte. Aduna soidana Ishorna Jishubu hingat hanki haibase thazaba yabu wapham ama oy. Ani shubada Jishu gi mongpham adu empty oiramki ihang hangramki nupi singduna Sunday ayukta mongpham da lakpa matamda amadi Jew sing Romans lanmi singna Jishu gi mongpham adu yengba matamda mongpham adu ihang hanglammi empty oiramki Jishu gi hakchang adu lairamki de aduna takpadi Jishu hingat kre haibadu aikoina khangba ngammi ahum subada Jishu gi hakchang dubu sebok singna huran khibani haibase oi thok loidabu waphamni Maramdi Romans lanmi singna chap chana yamna kupna guard tawraga leibani mafam adu karigumba sebok singna Jishu ge hakchang adubu huran khibani hairadi karigidamak sebok sing adubu Romans lanmi singna phagat khidabra why not arrested sebok kana busu Jishu ge hakchang huran le haibagi pha khiba pun khiba kaisum sangda insin khiba leite Maramdi Jew singna khange Roman singna khange madudi makhoina Jishu gi hakchang do kaidawnung du suhuran ki de haiba mari shubada mi mayamna hingat khraba Jishu adubu ui thengnai haina haidokki ahan bada makhoi Jishu na hingat pa asibu thazaramde adubu kon thangdadi makhoi tasengna thazaki Jishu hingat le haiba manga subada Jishu na hingat khiba mamit makna u khraba mayamna early Christian church ase semga lakhibani sininawsing makhoina Christian oirakpa matamda miyot minai mayam thengnarakhi makhoi gi thazabagi damakta makhoi bu dandi piki hatsu hatok piki adubu makhoina ninghannaba leitana lepki siba phau lepki Jishu na hingal le haibase chinthibani hairadi matam aduda Christian haibasisu leiramloi hingat khraba Jishu gi mingi damak makhoina jet na lep ki ba aduna Jishu ase taseng namak hingat ki habadu utpi duna lay hiram singsi na takli madudi Jishu taseng namak sibabu ngamlaga hingat kre haiba ase Tuesday ge portion da the women at the tomb Ishor ge mongpham da nupi sing lakhi ba adugi maram da ikoina Mark chapter 16 ge verse 1 through 8 aduda ikoi yengminasi Jishu na siba matam da arapada lep laga yengduna laikiba nupi singduna Sabbath numit ado loiba ngaiduna laiki Jishu gi hakchang adugi manakta chatningai ge damakta hapta ge ahan ba numit ayuk ngantada makoina Jishu gi mongpham da lakhi Spirit of Prophecy the Desire of Ages page 788 ta ibasi makoina mongpham tana lakpa lambi da Jishu gi minung si thauja amadi Jishu na comfort tawbi ki ba wahi sing adugi maramda makoi wari sanadaga lakhi hai adubu Jishu na John 16 ge verse 22 da hai ke ba aina na koi ba amuk unagani hai bagi wahi adudi nupi sing aduna ningsing ki de hai sini nausing makhoi Jishu hingat kani hai bagi thajaba karisu laitana mongpham aduda lakhi haina Spirit of Prophecy ni iduna lai Jishu asi Messiah ni hai ba aikoi loina khange adubu Mark ki gospel sida non demon possessed person haibadi butna pudaba micham aikoi gumba karishu laina laichat laitaba but yaudaba miyoi amana Jishu ase Messiah ni haina hana haidokki base Peter ni mase aikoi na Mark chapter 8 ke verse 29 du da ui haibadi Peter na Jishu bu Messiah ni haidringai da butna puba nupa amana
Jishu ase Mesayani haina lauthokibadi leiki. Jishu ai ase Mesayani haibase takthokanu ko. Aina nakoibo anabadagi phanbibane haibase miyamda takthokanu ko haina Jishuna ayamba matamda haikibadu aikoina thengnai. Kusti thungba nupa lepers nupa aduda phanbiraga kanada su takthokanu ko haina Jishuna haiki. Jairus ki macha nupi asibadagi hingat hanbiraga kanada su takthokanu ko haina Jishuna haiki. Maron thoktaba mana tadaba mibu phanbiraga kanada su takthokanu ko haina Jishuna haiki. Aduga mahaki sebok singda aihak ase Mesayani haiba kanada su takthokanu ko haina Jishuna haiki. Karigira Jishuna mahak ase Mesayani Ishor ne haibase mi singda takthokanu khanganganu hairibase. Masigi maramdi isininaw sing Daniel 9 verse 24 digi 27 da ikiba prophecy ado thonghananaba oiramkhine. Haibadi mahaki ministry da ayet papidanaba mapa Ishorna tharakpa thaudang ado mapung phana loisinba yananaba amadi mahakna sigadabagi matam ado prophecy da ikiba ado chapchana thongningai gidamakta ai ase Mesayani haibase haidokanu ko haina Jishu Kristana matam ado da thinki. Nupi singduna Jishu gi mongpham gi nung ado in thoklaga changlakpa matamda phingau setpa nupa na ha ama young man clothes in white phamlamba thengnaki. Madu hek ubada makhoi akibana thanki. Nupa aduna makhoi da haiki kiganu nakoi na thiriba Nazareth ki Jishu ado hingat khre haina haibiki. Madu da nupi singduna angakpa amadi akibaga loinana mongphamdudagi chenthorakhi. Makoi amana amada wari sabagi matam su laikide. Jishu hingat kre habagi pau su makoi tam thokhide matam aduda. Kimanduna makoi loina chenki. Adubo hojikti makoi na ukhiba takiba mayam ado miyamda tam thokpa haurakki lochinba ngamkide. Appearing to Mary and others. Wednesday ki duda. Mark chapter 16 ki verse 9 ki 20 phawda wari ase koi ugani. Jishuna hingat krabagi tungda ihan hana unakhiba misak ase Peter nate ichininaw sing John the beloved nate amadi mahake sebok taramathoi adubusu nate. Adubo Mary Magdalene Jishuna buttaret puba adubu tanthokpi kiba nupi adubuni. Adugi tungda mage sebok sing desu Jishuna thengnaki atopa nupi sing desu Jishuna thengna biki uhan biki. Masida Jishuna hingat pa ihan hana ukiba asi nupi amana oikiba haibase yamna maru oiba hiram ama laye. Maramdi matam aduda nupi na sakhi tauba haibase nupa singna mawa laubidaba thausabidaba thazabidabagi chatnabi se leirammi. Maduna maram oiraga Mary na sebok singda Jishu hingat kre haibagi pau se tamba matamda sebok singda thazakide thausabi kide maramdi mahak ase nupi oibagini. Nupi bu hantana khanbagi chatnabi adu adumak leiramki matam aduda. Jishuna mahak hingat pagi sakhi asi nupi da pi ki bagi maramsi Bible thinkers singna haibadi masigi sakhi ase aranba ama oide haiba takpada yamna makanaba ama oihalli haina hai. Haibadi karigumba Jishu hingat kre haibasi sajinnaba chinthiba pau oiramladi Jishu hingat le haibasi nupa aduna haye haina ramgadabani. Haibadi sakhi witness ase nupi na khak tawna ramde matamduda. Aduna kari thaudok oirasu sakhi sabon witness ase nupa dage khak taki. Nupa khaktana sakhi sabon tawbagi chatnabi ase laiki. Aduna hojikti Jishu Kristana hingat kre haibagi sakhi ase nupada hana uhandraga nupada pidraga nupada sakhi tawhandraga Nupida hana uhallaga nupida sakhi oihanba haibase masigi wari ase Jishu hingatpagi wari ase aranba natte haibadu uhannanabagi thaurang amani haina ngasigi Sabbath school na takpituna lay. Mark chapter 16 gi verse 14 da Jishu na sebok taramathoi duda mahak hingatle haibadu uhanki. Aduga makoi gi thazaba laitaba thamoi kanba adubu Jishu na chaibiki. Adugi tungda sebok singna hingat kraba Jishu gi maramda akiba laitana thauna laina sandoklaga Jishu taseng namak hingat ki haibagi soidrab evidence ado makoina piba hauki. Para asige aroibada Thursday gi portion aduda go into all the nations jati pumnamakta chalaga sando o haiba Jishu Krista gi wahai adu eko yengsi Mark 16 gi verse 14 digi 20 phawdo eko yengsi. Hojik ekoina Mark 16 gi verse 14 da Jishu na sebok singi thazadaba
Thamoi kanba adubu chaibi khiba adudagi khangba uba amadi karino hairaga thajadaba unbelief haibase hojik chawkhalaba matam asida khak leiba aduguma laina ama natte adubu thajadaba haibase Jishu gi matam adudagi adumak leirakhibani haibase ekoina uba ngami Jishu gi tung inna miracles kaya mamit makna una makoi Jishu bu thajaba ngamdabagi laina adumak matam aduda laiki matam adudagi thajadaba haibase adumak leirakhibani ai hingatle haibasi asengba makni haiba khanghananaba Jishuna atop khudam pambai sijinaduna sebok singda utpiki hojikti sebok singna Jishuna hingatpa ase asengba makni haiba khanglaklaba matamda Jishuna sebok singda commission thodang pibiki karamba thodang no karamba commission no Gospel pau asi taibang sin thungna sandoku haibagi thodang masigi commission ase Jishuna pibiki Sebok singna taibang sin thungna apaba wapau ase sandokpa matamda awaba kayadi thengnagani adubu makhoi matom tabu thadok loi haibagi wasakchu Jishuna pibiki piriba sandok liba apaba wapau asibu lausinba mi singna ahingba punsi phangani adugo wapau sibu lausindaba mi singna lomba naidana siba adu phangani haibasisu masidagi takpiduna lei makhoina paujal puduna chatpa matamda Jishuna loina biba aduna anababu phahanba Butna puba singbu phahanba anauba lon atopa lon tahanba khanghanba asi singche makoi ge punsi da thengna khi mi kharana Mark chapter 16 ge verse 18 asi paraga gyan ta phatana ishor ge paukoloi singna mahu chenba lin poisonous snake pu pairaba phawba karishu sokloi gi mawongda tambi basu ekoina ui adubu Jishuna masida hairiba semadu natte ishini nausing Ai ishor gi minai ni haina lin dubo pairadi lin aduna chikpa masana tabani Jishuna masida haire basidi polbu mahu leiba lin singdagi kanbi khiba adugumna ishor ge thabak tawba matamda ishor ge protection ngakpiba adudi adumak leigini haibadu utpibani Jishu Kristana Christian oikradi matam pumnamakta khudong thiba pumnamakta ngakthokpigini haina Bible na kari sho haide Matam pumnamakta haibagi wahai adu gyan taaba tai ekoina matam mafam amada kanbiba ngakpiba phangba yai adubu maduna matam khudingda mafam khudingda adumak kanbiba ngakpiba leigani haibagi assurance di karishu lei maraktadi Jishu gi damak awa anang khangani adugumba matamda aikhoi gi kuina khangba ngamba patience endurance long suffering leiba aduna thajaba leidaba thajaba watpa misingda thajaba haibasige pangal asini ko haibado utpibagi tanja adu oigadoribani Jishu asi babu ngamlamduna hingatlaga sargada mapa ishorgi yet thangba phambalda phamkre haibase Mark 16 gi verse 19 aduda ure Mark 16 gi aroiba verse aduda Jishuna mahaki wapau pudana chatliba makhoi matom tabu thadok pide adubu mahak makhoiga suminnaduna chatminnaduna lei haina haibi aduna ngasi aikoina taibang pansida Kristagi ambassador oina Kristagi mihut sargagi mihut oina leibasida ichin inausing aikoi itom ta khak natte ko aikoi itom tabu thadok piba natte adubu aikoi gi mitna udrabasu Jishuna aikoiga tattana chatminnaduna lei haibase kauroi aduga madugi thajabada aikhoi akiba leitana ichang thauna leina aphaba wapause sandoksi haibase mayamda thamjaningi masine ngasigi lesson asibabu ngamduna hingat khraba Jishu Kristabu aikhoi chetna thajasi mahakna sinnaramba thodang aphaba wapau kanbiba wapau sandoku haibagi thodang asi aikhoi thawai yauna pangthoksi aikhoina ningliba aikhoina khurumliba ishor asiba ishor natte ichini nausing adubu asibabu ngamduna hingatlaga amuk siba naidana hingduna adum leigadaba adugumba ishor adubuni haibase khangduna harauna ishorbu khurumjaba miyoi amamam oishi tha ahum chupna Jishu Kristagi maramda Mark na iba lairik asi tamkiba sina henna Jishu bu khangba henna Jishu bu nungsiba amadi henna dharma chenba punsi purakpiba oishanu haibase mayamda aina thamjaningbani mathangi quarter October November amadi December sida aikoina anauba para asi amuk aikoi tamminagadori Sabbath school lesson book copy asi soidana lobiyu aduga pabiyu
ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯩꯅꯃꯤꯟꯅꯁꯤ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯔꯇꯔꯂꯤ ꯁꯥꯕꯥꯊ ꯁ꯭ꯀꯨꯜ ꯂꯦꯁꯟ ꯕꯨꯛ ꯑꯁꯦ ꯄꯥꯝꯕꯤꯕ ꯂꯧꯅꯤꯡꯕ ꯂꯩꯔꯗꯤ ꯃꯅꯤꯄꯨꯔ ꯀꯟꯐꯔꯦꯟꯁ ꯑꯣꯐ ꯁꯦꯚꯦꯟ ꯗꯦ ꯑꯦꯗꯚꯦꯟꯇꯤꯁ ꯆꯤꯡꯃꯩꯔꯣꯡ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯥꯔꯛꯇ ꯂꯩꯕ ꯍꯦꯗꯀ꯭ꯋꯥꯇꯔꯁ ꯑꯣꯐꯤꯁꯇ ꯂꯥꯛꯂꯒ ꯂꯧꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8132855587 ꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯁꯣꯏꯗꯅ ꯀꯣꯄꯤ ꯑꯃ ꯌꯧꯍꯟꯖꯔꯛꯀꯦ ꯇꯥꯕꯤꯈ꯭ꯔꯕ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯔꯁꯅꯨ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯅꯧꯕ ꯄꯥꯔꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯎꯅꯁꯤ ꯏꯁꯣꯔꯅ ꯃꯌꯥꯝꯕꯨ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ